Nungsiraba subscribers singbo ahanba maktada kokno na khurumjari. Episode number 2 Ketan amadi Sia. Mamangi episode number 1 Yamna fattaba Matei Manao. Makhoe anina minungsi amat leitana Ketan bu longnam langda thuanduna imung adubu awaba nang hanki. Amadi birthday gi mangjongna mahaki birthday gi damak mangonda surprise oina mamanaba khara lohagata lei hajuna Makhoe ani punna chatki. Makha tarakpada Ketan gi father na police ta inform Touduna makha taba investigation taunaba khanganki. Sia amadi mahaki boyfriend Ketan Jodhpur gi hotel amada 2025 ta numit nini Makhoe ani hotel aduda leiki. Welcome to the official show Ketan amasung Sia. Criminal case ki matung ina case makhal ani lei madudi cognitive theory amadi deception theory. Cognitive theory gi matung ina Ketan gi machi Sanjana na Siaga maiga onsin aduna wahang pahong tauba pamki. Sanjana na wahang kaya mahangki. Nakhoe ani karama matamda yoba. Adagi kadomda kakatpa, kanana mang thaba, kanana tung thaba, kanana photo namba, kadaiwaida lepa, wahang kaya mahangki. Aduga chap manana Sanjana gi mapuroi binasu wahang punamak hangki. Adubu Makhoe ani na hangiba wahang adugi pakhum mang thaba, tung thaba, nakanda lepa, photo kapa, pakhum sing adu Manaraktaba laiki. Maram aduna jingnaduna Makhoe anina Vishal Agrawal da mapai bungo da tamki. Vishal Agrawal na so jingnaba laiduna mahangna police ta inform Touduna investigation taunana ba kanganki. Police investigation adugi matung ina policing aduna ahanma maktada Lohgard Fort ki CCTV footage lokthok pa horaki. CCTV footage adu hanjin yengmo matamda miyoi ama madudi Makhoe gi maningda khajitang chatharaga chatpa amuk ading ngaihak leiraga amung mamangda chatpa. Policing na ahan jingnaribadi angakpani nupa aduna jungi sarba matam aduda seliba dress adu. Jun matam gi 33-34 degree Celsius sarba matam aduda mahakna maki mamai kopsen ba amadi asang ba furit adu lituna amadi makokta headset amasu hablami. Aduga mamai su pazana kuppa misak ama oirami. Aduga makha tarakpada CCTV footage adu amuka hena micro level da kharaga hena kupthana yengba horage. Aduda su angakpa ama uki. Madudi Siagi makhut aduna signal kaya ama tauki. Khara tapthanaba amuk khara manga tak sakhatnaba amuk khara lepnanaba Siagi makhut aduna signal kaya ama tauki. Makha tarakpada Siagi call record police na thigatpa horaki. Call record ki data kaya ama fangki. Same number amada tha kharagi mamangdagi phone call kaya marum tauba Makhoe ani wari sanabagi record kaya ama fangki. Call masing adu hairurabadi khajikataga nati lising ani dagi henba call ni. Aduga pung masingda hairagana chauragna haibadi approximately 238 kumba Makhoe ani wari sanabagi record adu fangki. Nongmada call tawbagi masing hairagana nipandagi mapan phauba Makhoe ani na wari sanabagi record adu policing aduna fanglami. Policing aduna khangki madudi number adu konwada leiba Ketan Chaudhary gi number ni haiba. Haibadi Siagi boyfriend. Makhoe ani mari leinarakpa kuiraba matamdagi ni. June 22, 2026 ta pung 13:30 taba matamda Ketan Chaudhary police na phaki. Nungdangi pung 13:30 taba matamda Ketan gi yumda changsinduna Ketan phagatkibani. Nungdang chupa policing aduna Ketan da interrogation kaya marum tarami. Amadi nongalakpa matamdana haibadi date 23rd, 2026 ki ayuktana Siasu police ki makhut chalami. Makhoe ani mak tongan ba kada thamduna policing aduna interrogation kaya marum ama tawrami. Tamna khangai madudi Siana silami ba tawrami ba amadi Makhoe ani na thanglimi ba khongthang adu family adugi nungsiba sasinaduna family aduda minamba nungsiba amadi namthak tawduna Makhoe ani na lalong kaya marum ama tawki. Matang asida Ketan Chaudhary wari asiga kari mari leinadana mahak thoraklibano. Ketan Chaudhary BBA loiraba miyoi amani. Mahak Punegi Panwa Nagar Society da leiba misak amani. Mahaki mayumdi Siagi mayum aduga kaya yamna lapnaba mayumsu oiramde. Ketan gi father Babulal Chaudhary mahaksu dry fruit yonduna dukan chawna hangba misak amani. Sahi mangagi mamangdagi mahaki karbar adu tawrokhibani. Aduga Makhoe gi dukan gi maming Dhanashree Sales Market Yard Pune dani. Makhoe gi dukal adudagi khara khajik chatlaga Siagi father gi company BG Goyal and Company Market Yard Pune. Siagi father Pravin Goyal. Makhoe gi company maming aduna BG Goyal and Company. Wholesale of quality dry fruits and spices. Market Yard Pune. Sia amadi Ketan gi mari
2024 dagi horakibani amadi makha tarakpada 2025 ta haibadi siagi mapuan nupa sahilna khangnahan kibani 2025 ta Diwali party ajuda sahilna Ketan bu invite tauki Diwali party ajuda Makhoe puna yauminaki numit aduna Makhoe anigi ahanba thengnaba numini sia amadi Ketan ahano unabadagi mathang thengnaduna Makhoe ani friendship oirambadagi girlfriend amadi boyfriend tanmatana Makhoe anigi mari naksinaraktuna achetpa mari thamlakhi investigation makha tarakpagi matung ina December 2025 ta Makhoe ani Jodhpur gi hotel amada 2 days lengminabagi photo footage adusu fangki Makhoe ani na thamliba aron mari ado kana khangendaba mari ngatani adubo maibu fi na kaya koina kupayagani tamna family singna Makhoe ani gi relation khanglakhi wari asigi matung ina police ki investigation na ahanma maktada Siagi mama da wahang tauki madudi Ketan amadi siagi mari Nakhoe khangbra haina adu mamana matam aduda sia amadi Ketan gi mari Makhoe ani khangdi haiduna aduga siana haibagi matung inadi mama mapana so Makhoe ani bu kainba palmami investigation asigi makha tarakpa matung ina amadi siagi mamana haiki siagi family ga Ketan gi family ga relation thamakpa engage torpa adu Makhoe desperately Makhoe yamna haraw fauki maramdi sia amadi Ketan Makhoe ani lapthokna hanba pamki aduga athu matamda so Makhoe ani luhongba su pamki aduga sia gi mamana so asumna haiki mahaki machanu pidi yamna samjabi karisu khangjadabi machani haiduna adubu sia gi investigation matung ina sahi mari gi mamangda haibidi sia na only 16 years surpa matamda mahak Singapore da party ama tawduna mahak hidak thaktuna haibidi yu thaktuna party tawbagi footage aduso phangba ngamki aduga amarom so Makhoe na masin thirami madudi sia asengbadi mahak 12 fail ni adubo Ketan gi family da mahak na haiki mahak BCom first year ni exam tharamlaga mahak thorakpani haiduna haiki amarom da hairuragadi mahak like suda thawai yaudabi ithak irang da tawduna leibi adugma nupi amani adubo Ketan gi family ga engage tawgani haibaduda Ketan gi background yengluragadi educational qualification adu khenei haiduna khajiktang phananaba BCom first year ni haina haijinki wari asina tai madudi siagi mama amadi sia Makhoe ani manaduna machin kaya manum thirami Ketan gi family ga Makhoe engage tawba amadi athuwa matamda Makhoe luhongba pamlami kariguma luhonggi batarabadi sia na lainariba affair Ketan gi mari adu tatkini haiduna sia su nungaiba family adu da lerakpanina mahaki lai suda kaya thawa yaudaba mahakna pamjaba haibu club ta chatpa party tawba nungai thokpa lai suda thawai se onsanba pamdaba aduma nupi amani mahaki mawpa nupaga club ta saminaba boyfriend thengnaba Ketan ga kauminaba adu ngatani mahakna pamliba amaromda yengluragadi Ketan gi family adu achauba joint family amani Makhoe kun 20 plus hena leiba family amani wari asigi matung ina siada pumnamak chance leki madudi maki asengba relation amadi Ketan gi affair amadi Makhoe ani na engage tawdringi mamang amasung engage tawro matung fawada mahak asengba wari edu Ketan da phongdokpa yarami adu karigidamak mahak phongdoktribano mahaki wakhalda mahakna pamjaba mahakna nungaijaba aduda ayetpa mi ama changlakle aduna yeliba mi asi akhoigi lambi asidagi lawthokiba tabani haibagi wakhalon aduda adom nakan aduda puduna laikre aduna kari maramgi mahak Ketan da asengba hairamdribano amadi Ketan su gyan tadaba miyoi misak amadi nate fazana educate oiraba misak amani mahaksu pumnamak hairamlagadi mahaksu gyan loina tagadaba ngaktani haibadi Makhoe animak understanding leinagadaba wafam ngatani sia amadi Ketan na Makhoe ani na khanaki madudi Makhoe anigi relation aduda athingba ama leire madudi Ketan na maram oiraga Makhoe anigi relation adu thinglagani haiduna Ketan da phongdoki adubu matam aduda Ketan na murder tawbagi mahuta Makhoe ani chelaga mafam amada lotkrasi haiduna wafam adu phongdoki wafam adu fawba siana yakhide amaromda yenglabasu Ketan amasung Ketan Makhoe ani hanadagi khangnaba miyosu nate aduga family sing nuainadaba hanan laikhibasu nate karigumba amatachu leitaba wafam ngatani 11 February 2026 ta engagement tawro matungda siana ahanba oina Ketan bu mahaki lambi dagi lokthokhinaba attempt tawrakhi madudi internet changduna murder tawnanabagi damak makhan gi lalong kaya ama accident kaya ama internet search tawba horki aduna mahaki research ki matung ina mahaki mityeng Logan Fort ta yeng thamlaki adan Logan Fort ta Makhoe ani koiba sulaki
Logan Forta ahanba koiba lakpa aduda mahakna attempt tawraki madudi Ketan mahakna khangin inki adubu mahakna illiba adu yawdabadagi Ketan laibak phabadagi makhada tabagi mahutta mahak napi amada panduna yanduna laiki aduga siana matam aduda lin laire haiduna mahakna lauki aduga siana amuk Ketan adu singkhatki Ketan singkhatpa matamda siana aina nang matiang panglabani nang matiang panglabani nang sigadabadagi aina kallabani haiduna siana asumna haiki Ketan su mahaki wakhalda khanki o mahaksi lin urubadagi khangbadagi sokhidana aingonda ilakpa oiraboire haiduna mahakna khanki ching lebedagi numin adu Ketan hinghore adubu siagi aronba planning adudi Ketan na khangkiba leiti amadi siagi maithongda karigumba amata singnabasu lekhide Makha tarakpa police ki investigation 17 June 2026 yasang bagi matamni 4:32 PM Pune gi Konwada laiba restaurant amadani cafe aduda Makhoe ani thengnaki Makhoe ani na mafam aduda kuina famduna wa tanarami Ketan gi planning ni Makhoe ani na khanariba Makhoe ani na tane madudi Logard Fort ki awangba clip aduda photo shoot tawnanaba Makhoe ani phangani amadi amana matayuda phangani amana mangdagi namnanaba action tawani aduga siagi signal gi matung ina ngasagi mangda tungda chalamba Ketan adu sangsilaktuna tanja adugi khudong chaba lauduna Ketan bu mafam adudagi inthagani adugumba murder adugi planning ni Makhoe anina restaurant aduda khanariba Makhoe anina planning adu success oiragani khaladuna Makhoe ani harauna nungaina cafe adudagi thoki 18 June 2026 June 19 na siagi birthday ni 18 June numit asida Ketan gi mamana Mahabaleshwarda grand party ama thame grand party aduda Makhoe punamag yauna nabasu khangali adubu June 18 gi ayuk aduda Ketan na mamada herami amadi family da khangali madudi aikhoi Logard Fort satkadori wafam adu haibada Ketan gi mama amadi imungi family singna yaramde maramdi hayengdi birthday gi party lergadabda nakhoina karigi ngasi mafam aduda satkadoribano adubu Ketan na herami birthday party gi damak siada surprise ama sinanaba tawbani aduna imungi miyoi singasu Ketan gi request adu yabire request adu yarabagi tungda Makhoe ani pung sarangna pung 8:20 to 30 taba matamda Logard Fort ki maigei tamlage plan gi matung ina Ketan Chaudhary su mahak mafam aduda two wheeler Jupiter gari aduna mahak su chalami sarangna pung amagi matungda Ketan amadi siya mafam aduda yoromi adubu mafam aduda hanana already tungnaga laikhraba Ketan Chaudhary ni Ketan nadi kaidonungnasu siya gi boyfriend Ketan Chaudhary hana ukhiba leitri aduna masak karisu khangba leite CCTV footage ki matung ina mahak fit tarakun lapna na tungda amuk chatpa amuk lepa amuk mangda amuk chatpa aduga ngaglibadi siagi makhut ado signal amuk chananaba amuk hengatnaba amuk lepnanaba amuk famnanaba siana signal camera tawrami planning gi matung ina mafam adu yorokpada Ketan mafam adu chapchana awang mafam adu da mahak leptuna leirami aduga valley rom side ki view adu unanaba mahak leplaga post tawrami siana photo adu namnanaba thorang tawi signal adu magni Ketan na ngasai dagi ngairiba Ketan na tungdagi khonglei thuna changsilaktuna Ketan makhada inthagre mamangda su hana panjakhrabaduni madudi Ketan amadi siya Makhoe ani police ki investigation amadi interrogation ningthina tawroi matungda Makhoe ani Makhoe na sinjakhiba planning Makhoe na tawkiba maral adugi matung ina Makhoe ani maral adubu yazare pumnamak adu oiduna su nakan amaromda sin amani haibadi siyagi imungi su defend tawnaba lawyer adu changlakpa matamda makha tarakpa investigation gi matung ina mathang wa mayam ama chawthoraki madudi Logan Fort ki location adu yengbada Scorpio gi sakpham harab manba fibamni aduga anoba construction gi matung ina mafam adudagi amadi makhoina leiriba mafam adudagi miyo ama hekta taba haibasi oithokte hainasu miyamna haini aduga kanabusu mafam aduda yonanaba ayabasu pidi asumna haini amuk hena kupthana investigation tawbada Ketan gi mobile phone numit aduda mahak pairakide mahaki GPS location adusu Logan Fort mafam aduda laikide police na location check tawo matamda market ta leibagi location adu uki maramdi mahakna mobile repairing shop amada mahaki mobile adu thamlamlaga mobile shop adugi staff amagi mobile ama paiduna mahak laki police na mong makata na investigation tawbada numit aduda Ketan gi phone call adu kana dagi laki
amadi phone call tauruba mamanabasing aduda hangma matamda chap manaba answer pakhum ngakta phangki madudi numit aduda phone paikhalakhiba adu dukan shop adugi staff aduna paikhalakhi adudagi amok makhatana dukan shop adugi staff Mahesh ki phone location adu kadaida lei haina thirakpa matamda Logard Fort ki manakta location adu phangki maram aduna amadi investigation adugi matung inna Ketan gi aronba murder tawbagi planning pumnamak maikhum hangdopagum thokre amadi numit aduda Ketan na Logard Fort da ticket su kakhide ticket kangnaba hangma matamda mahak exercise tawba chatpani aduga Horen tholakpa matamda ticket adu kakke amadi mahaki maithong ado khangdanabagi damakta CCTV footage ki mamangda mahak maithong ado lotkhi Makhoe ani na karigi murder sia nungaiba imungni mapagi paisa khatana adum nungaiba yaba imungni aduga amaromda Makhoe ani hana saunaba sulaite khatnaba sulaite aduga Ketan gi yengnaba sunate Ketan Makhoe gi kana sunate haibadi Makhoe ga saunakhiba nungainadaba Makhoe da yetkhiba amatasu oibanate aduga siana karigi achauba minamba karigi minamli mahaki lambida athingba aranba amadi mahakna pamdabada Ketanna karisu hairam loidabani karigi damak mahakna nungsiba sari karigi nungsi lang thakli aduna aikhoi pumnamak nungsiba minok nungsiba maithong adudagi kalhaunabagi damak gyan pumnamak aikhoi taminaba tabani nungsiraba marupsing matang asida wari ase tension jari Lizadi bewari nungai natraga nungaite adongi mod makhagi comment box ta isinbiramo matam gi oiba anoba episode anoba crime story pudun laksage mayambu amuka hana kokno na khurumjari thank you everyone yai fare